Imphal East District ki manung hanjinna chinga tainana leiriba tumukhong Moirangpurel-dagi handakuki militant singna khul ngaklingaida bom kapsilakpadagi soktuna Ras Medicity Hospital da Leikhidraba matungda Leikhidraba ngamdana Leikhidraba athouba Ch.Lamyanba chahi kulumdogi imung manunga unaduna ELITETV gi editor Ch.Lamyanba gi khuthangda Rk.Meme na panglakpa sel oina lupa 50,000 gi mateng khusinakre khongchat aduga mari leinana ELITETV gi editor Ch.Lamyanba na phongdokhibada lamdam asida thokliba pawgi sinfamda leiduna awanungai thokdok wathok kayagi paw miyamda phanganduna leiriba ELITETV da lamdam asida thokliba irang asida handak Leikhidraba Ch.Lamyanba da Rk.Meme na mateng pangnaba paw forokpadage ngasi sel oina lupa 50,000 amadi Leikhidraba gi machanupi gi mahei tambadasu achoba mateng pangkhre haina phongdokpirakpa asimak yamna nungaiba poe irang asida awaba nanglaba miyamda aikhoi khudimakna angamba mateng pangminase haina phongdokhe Maruna nam thagache koina media da lejaba moina tuan ba koi marik choma pawdam je tamaga lakpani aduna koina handaki thodos de Leikhidraba koi Lamyanba si thaukana koi ichema Rk.Meme hana koi CID department su lebirame aduga maruna affairs service da director mo pathake bani mangna hairiba sanpham masi lupa 50,000 si koi ELITETV khuthangda sinabirakpani aduga koi ELITETV na mok myam la kanda koi imung sina sinajabani aduga makhata na koi Mana pi bangang lai jegi lai su tamba khudimak su bana responsibility lobini tang pi mai tawduna koina Manipur da ngasna ki howasida awaba nanglaba mioi singda mateng pangbinaba suguma mayam ama tholakpa Manipur imphom kya da tholakpa jam thagache aduna makata na su koi ton ba thodo singda adumba puchil sawbo sing thopira kanda mateng pangbiu haidana ELITETV gi marketing su maluna hangache